ꯐꯥꯜꯀꯣꯜ ꯀꯦꯄꯤꯇꯦꯜꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯖꯒꯦ. ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁ ꯇꯧꯔꯒ ꯗꯣꯂꯔ ꯑꯃꯗꯤ ꯀꯣꯏꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ. ꯏꯁꯥꯒꯤ ꯑꯥꯏꯗꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤ ꯅꯝꯐꯝꯁꯤꯗ ꯅꯝꯁꯤꯟꯕꯤꯔꯣ. ꯑꯩꯒꯤ ꯑꯥꯏꯗꯤ FC21267381 ꯑꯁꯤ ꯑꯩ ꯄꯥꯁꯋꯥꯔꯗꯀꯤ ꯂꯣꯏꯅꯅ ꯅꯝꯃꯦ. ꯁꯤ ꯅꯝꯃ ꯃꯇꯨꯡꯁꯤꯗ ꯂꯣꯒꯏꯟ ꯆꯪꯕꯤꯔꯣ. ꯂꯣꯒꯏꯟ ꯆꯪꯉꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯔꯛꯑꯦ. ꯁꯤꯗ ꯗꯦꯂꯤ ꯔꯣꯏꯗ $13.60, ꯑꯗꯨꯒ ꯑꯩ ꯋꯥꯔꯀꯤꯡ ꯏꯟꯀꯝꯗ 403.00, ꯑꯗꯨꯒ ꯁꯕ ꯇꯣꯞꯇ 45, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯊꯪ ꯂꯩꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯗꯣꯂꯔꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯄꯟꯖꯈ꯭ꯔꯦ. ꯗꯣꯂꯔꯁꯦ $1 ꯏꯀ꯭ꯋꯦꯜ ꯇꯨ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ 80ꯒ ꯃꯥꯟꯅꯩ. ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯑꯩꯁꯦ ꯗꯦꯂꯤ ꯔꯣꯏꯗ ꯆꯪꯉꯤꯕ ꯋꯥꯔꯀꯤꯡ ꯏꯟꯀꯝꯗ ꯆꯪꯉꯤꯁꯦ ꯀꯌꯥꯒ ꯃꯥꯟꯅꯒꯦ, ꯀꯌꯥꯝ ꯆꯪꯉꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ, ꯃꯌꯥꯝꯁꯨ ꯚꯥꯞ ꯇꯥꯅꯕ. ꯍꯧꯖꯤꯛ ꯑꯩꯒꯤꯗꯣ 13.66 ꯌꯦꯡꯒꯦꯀꯣ. 660 ꯀꯣ, 13.60 ꯑꯁꯤ ꯗꯣꯂꯔꯅꯤ. ꯗꯣꯂꯔꯁꯦ ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ ꯊꯣꯛꯀꯦ ꯇꯥꯔꯗꯤ ꯏꯟꯇꯨ 80ꯅ ꯄꯨꯔꯤꯔꯅꯤ. ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯂꯨꯄꯥ 1,1088 ꯀꯣ, 1088 ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯆꯪꯉꯛꯄꯗꯣ 13,000 ꯊꯝꯕꯅꯤ. 360ꯒꯤ 2,600ꯒꯤ ꯊꯝꯕꯅꯤ. ꯑꯗꯨ ꯍꯧꯖꯤꯛ 1,039 ꯆꯪꯉꯦꯀꯣ ꯑꯩꯒꯤ ꯄꯩꯁꯥꯁꯦ. ꯑꯗꯨꯒ ꯁꯤꯗ ꯋꯥꯔꯀꯤꯡ ꯏꯟꯀꯝꯁꯦ 403. ꯑꯁꯤ ꯀꯌꯥ ꯑꯣꯏꯔꯒꯦ? ꯗꯣꯂꯔꯅꯦ. ꯗꯣꯂꯔꯗ ꯂꯩꯕꯁꯦ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ ꯑꯗꯨꯝ ꯊꯣꯛꯑꯒ ꯀꯌꯥ ꯂꯩꯔꯒꯦ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩ ꯀꯥꯜꯀꯨꯂꯦꯇꯔꯗ ꯑꯣꯜꯂꯒ ꯑꯃꯨꯛ ꯌꯦꯡꯒꯦ. ꯀꯥꯜꯀꯨꯂꯦꯇꯔ ꯄꯨꯊꯣꯛꯀꯦ. ꯍꯧꯖꯤꯛ 403 ꯏꯟꯇꯨ 80ꯅ ꯃꯥꯟꯅꯕꯅꯤꯅ, ꯗꯣꯂꯔ ꯑꯩ 80ꯒ ꯃꯥꯟꯅꯕꯅꯤ나 80ꯅ ꯏꯟꯇꯨ ꯇꯧꯔꯅꯤ. ꯏꯟꯇꯨ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯏꯟꯀꯝꯁꯦ, ꯗꯦꯂꯤ ꯏꯟꯀꯝꯁꯦ, ꯋꯥꯔꯀꯤꯡ ꯏꯟꯀꯝꯁꯦ 32,240 ꯑꯣꯏꯔꯦ. ꯁꯤ 80ꯅ ꯄꯨꯔꯤꯕ ꯗꯣꯂꯔ ꯑꯣꯏꯕꯒꯤꯅꯤ. ꯗꯣꯂꯔꯁꯦ 80ꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗ 80 ꯄꯨꯔꯤꯕꯅꯤ. ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯣꯞ ꯑꯞ ꯇꯧꯈꯤꯕꯁꯦ 2,600ꯀꯤꯅꯤ. ꯑꯗꯨ 45 ꯊꯣꯛꯑꯦꯀꯣ. 45ꯁꯦ 2,600 ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯁꯤ. 45 ꯏꯔꯁꯤꯀꯣ. 45 ꯏꯟꯇꯨ 80ꯒ ꯃꯥꯟꯅꯕꯅꯤꯅ 80ꯒ ꯏꯟꯇꯨ ꯇꯧꯔ ꯌꯦꯡꯁꯤ. ꯑꯗꯨ ꯆꯨꯝꯃꯤꯀꯣ. ꯑꯩꯒꯤ 2,600 ꯍꯥꯞꯄꯅꯤ. ꯁꯤ 80ꯅ ꯄꯨꯔꯤꯔꯀꯥꯟꯗ ꯑꯗꯨꯝ ꯇꯥꯔꯦꯀꯣ. ꯁꯨꯃꯥꯏꯅ ꯗꯣꯂꯔꯁꯦ 80,000ꯅ ꯄꯨꯔꯤꯔꯒ ꯑꯗꯨꯝ 80ꯅ ꯄꯨꯔꯤꯔꯒ ꯑꯗꯨꯝ ꯈꯪꯉꯦ. ꯁꯨꯃꯥꯏꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯊꯝꯕꯗꯣ ꯗꯣꯂꯔꯗ ꯊꯝꯃꯛꯄꯒꯤ ꯁꯤꯒꯤ ꯈꯤꯇꯪ ꯆꯃꯝꯅꯕ ꯂꯩꯕꯅꯤ. ꯁꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯤꯅꯕ ꯈꯪꯍꯟꯖꯔꯤ. ꯑꯗꯨꯒ ꯃꯈꯥꯗ ꯁꯤꯗ ꯑꯩ ꯔꯣꯏ ꯅꯨꯡꯇꯤ ꯆꯪꯉꯛꯀꯗꯕ ꯂꯩꯔꯦ. ꯑꯗꯒꯤ ꯔꯥꯏꯠ ꯕꯤꯖꯤꯅꯦꯁ, ꯂꯦꯐ ꯕꯤꯖꯤꯅꯦꯁ ꯂꯩꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ LD ꯀꯣꯏꯟ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠ ꯑꯅ ꯑꯃ ꯌꯥꯎꯔꯤꯁꯦ. LD ꯀꯣꯏꯟ ꯔꯣꯏ ꯋꯥꯂꯦꯠ ꯍꯥꯏꯅ ꯑꯅꯤ ꯌꯥꯎꯔꯦ. ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦꯀꯣ. ꯀꯣꯏꯟ ꯍꯥꯏꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ. ꯑꯩꯈꯣꯏꯅ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯀꯗꯕ ꯁꯔꯨꯛꯇꯣ ꯁꯤꯗ ꯆꯪꯉꯛꯀꯅꯦꯕ. ꯀꯣꯏꯟ ꯑꯣꯏꯅ ꯑꯣꯜꯂꯒ ꯆꯪꯉꯛꯄꯅꯦ. ꯁꯤ ꯑꯩꯒꯤ ꯕꯦꯡꯛꯗ ꯆꯪꯉꯛꯍꯧꯗꯕ ꯁꯔꯨꯛꯇꯣ ꯁꯤꯗ ꯆꯪꯉꯛꯄꯅꯤ. ꯑꯩ ꯃꯃꯥꯡꯗ ꯆꯪꯍꯧꯗꯕ ꯁꯤ ꯀꯣꯏꯟ ꯑꯃꯒ, 1 ꯀꯣꯏꯟ ꯏꯀ꯭ꯋꯦꯜ ꯇꯨ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ 5 ꯔꯨꯄꯤꯁꯀ ꯃꯥꯟꯅꯩ. 1 ꯀꯣꯏꯟ ꯏꯀ꯭ꯋꯦꯜ ꯇꯨ 5 ꯔꯨꯄꯤꯁ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 2009.45ꯅꯦꯕ ꯑꯩꯒꯤ ꯋꯥꯔꯀꯤꯡ ꯏꯟꯀꯝꯗ ꯂꯩꯔꯤꯁꯦ. ꯍꯥꯏꯗꯤ ꯑꯩ ꯃꯃꯥꯡꯗ ꯗꯣꯂꯔꯗ ꯂꯩꯔꯒꯁꯨ ꯈꯔ ꯑꯃꯗꯤ ꯑꯩ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯆꯪꯍꯧꯔꯦꯕ ꯍꯥꯟꯅ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁ ꯑꯣꯏꯔꯤꯉꯩꯗ. ꯑꯗꯣ ꯀꯣꯏꯟ ꯑꯣꯏꯔꯀꯥꯟꯗꯗꯤ ꯆꯪꯍꯧꯗꯕ ꯁꯔꯨꯛꯇꯣ ꯀꯣꯏꯟꯗ ꯑꯣꯏꯅ ꯆꯪꯉꯛꯄꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯏꯟꯗ ꯌꯦꯡꯉꯁꯤ. 2009ꯁꯦ 2009.45ꯁꯦ ꯏꯟꯇꯨ ꯉꯁꯥꯏ 5ꯀ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯅ 1 ꯀꯣꯏꯟ ꯏꯀ꯭ꯋꯦꯜ ꯇꯨ 5 ꯔꯨꯄꯤꯁ ꯃꯥꯟꯅꯕꯅꯤꯅ 5ꯅ ꯄꯨꯔꯤꯔꯅꯦꯕ. ꯁꯤꯗ 5ꯅ ꯄꯨꯔꯤꯔ ꯌꯦꯡꯁꯤ. ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯋꯥꯔꯀꯤꯡ ꯏꯟꯀꯝꯁꯦ ꯍꯧꯖꯤꯛ ꯆꯪꯉꯛꯀꯗꯧꯕ ꯂꯩꯔꯤꯁꯦ, ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯠꯇ꯭ꯔꯒ ꯀꯣꯏꯟ ꯑꯣꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩ ꯆꯪꯉꯛꯀꯗꯧꯕ ꯂꯩꯔꯤꯁꯦ 10,098.25 ꯔꯨꯄꯤꯁꯅꯦꯕ ꯂꯩꯔꯤꯁꯦ. ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯆꯪꯍꯧꯗꯕ ꯁꯔꯨꯛꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯋꯥꯔꯀꯤꯡ ꯏꯟꯀꯝ ꯆꯪꯉꯛꯀꯅꯤ. ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯔꯣꯏꯒꯤ ꯄꯤꯔꯤꯁꯦ ꯁꯤꯕꯨ ꯌꯦꯡꯁꯦꯕ. ꯗꯦꯂꯤ ꯔꯣꯏꯗ ꯆꯪꯒꯗꯕ ꯀꯌꯥ ꯂꯩꯔꯤꯒꯦ, ꯍꯥꯟꯅ ꯀꯌꯥ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ. ꯑꯩ 43.44 ꯏꯟꯇꯨ 5 ꯏꯀ꯭ꯋꯦꯜ ꯇꯨ 217.2ꯅꯦꯕ ꯑꯩ ꯆꯪꯒꯗꯧꯕ ꯂꯩꯔꯤꯁꯦ. 217.2 ꯁꯦ ꯗꯦꯂꯤ ꯔꯣꯏꯗ ꯆꯪꯍꯧꯗꯕ ꯁꯔꯨꯛꯅꯤ. ꯑꯗꯨ ꯀꯣꯏꯟ ꯑꯣꯏꯅ ꯆꯪꯉꯛꯄꯅꯦ.
ꯑꯗꯣ ꯀꯣꯏꯟ ꯑꯣꯏꯅ ꯆꯪꯉꯛꯄꯁꯤ ꯀꯣꯏꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯖꯤꯟꯅꯔꯅꯤ ꯁꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯅ ꯔꯤꯆꯥꯔꯖ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯕ ꯂꯩꯕ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯅ ꯁꯤ ꯑꯩꯈꯣꯏ ꯀꯣꯏꯜꯒꯤ ꯃꯇꯥꯡꯁꯦ ꯀꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯆꯪꯍꯧꯗꯦ ꯄꯩꯁꯥ ꯆꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯁꯔꯨꯛꯇꯨꯅꯤ ꯁꯤꯗ ꯄꯨꯟꯅ ꯂꯥꯛꯏꯁꯤꯀꯣ ꯑꯗꯨ ꯌꯦꯡꯁꯤ ꯁꯤꯗ ꯂꯣꯏꯅ ꯍꯥꯟꯅꯩꯗꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯁꯨ ꯀꯩꯅꯣ ꯈꯛꯇꯪ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯕ ꯋꯥꯅꯤ ꯄꯩꯁꯥ ꯆꯪꯕꯒꯤ ꯁ꯭ꯇꯥꯏꯜ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕꯅꯤ ꯁꯤꯗ ꯊꯣꯏꯗꯣꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨ ꯀꯩꯁꯨ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯍꯦꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯂꯥꯏꯁ ꯑꯣꯏꯍꯜꯂꯛꯄ ꯀꯩꯅꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯈꯛꯇꯅꯤ ꯑꯗꯨꯒ ꯗꯦꯂꯤ ꯔꯣꯏꯗꯣ ꯑꯩꯈꯣꯏ ꯗꯦꯠ 25 ꯑꯦꯕ꯭ꯔꯤ ꯃꯟ ꯑꯗꯨ ꯖꯨꯟꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯦꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯟꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯇꯣꯞ ꯑꯞ ꯇꯧꯕ ꯌꯥꯏ ꯇꯣꯞ ꯑꯞ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯐꯦꯠ ꯑꯩ ꯄꯟꯖꯔꯝꯒꯦ ꯇꯣꯞ ꯑꯞ ꯍꯦꯌꯔ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤꯗ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠ ꯑꯗꯒꯤ ꯋꯥꯔꯀꯤꯡ ꯀꯣꯏꯟ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯩꯅ ꯇꯣꯞ ꯑꯞ ꯇꯧꯕ ꯀꯥꯟꯗ ꯄꯩꯁꯥꯗꯣ ꯀꯗꯥꯏꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅꯦꯕ ꯉꯁꯥꯏ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠꯇ ꯑꯩ 10,000 ꯂꯩꯈ꯭ꯔꯦꯅ ꯑꯩ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠꯇ ꯈꯜꯂꯒꯦꯕ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠꯇ ꯈꯜꯂꯒ ꯑꯩ ꯋꯥꯔꯀꯤꯡꯁꯤꯗ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠꯇ ꯄꯩꯁꯥ ꯁꯨꯛ ꯌꯥꯎꯔꯒꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯅꯤ ꯑꯗꯨꯒ ꯑꯩ ꯄꯩꯁꯥꯁꯦ ꯊꯣꯛꯑꯦꯕꯗꯣ ꯕꯦꯂꯦꯟꯁ ꯊꯣꯛꯑꯦꯀꯣ ꯋꯥꯔꯀꯤꯡ ꯋꯥꯂꯦꯠꯇ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯗꯣꯏꯕ ꯑꯅꯧꯕ ꯑꯩ ꯍꯥꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯅꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ID ꯐꯪꯕꯗꯣ IDꯗꯣ ꯁꯤꯗ ꯅꯝꯁꯟꯗꯣꯏꯅꯤ IDꯁꯦ FC ꯍꯥꯏꯔꯒ ꯑꯩꯒꯤꯁꯤ ꯑꯗꯨꯝ ꯅꯝꯃ ꯌꯦꯡꯉꯒꯦꯀꯣ ꯑꯩꯁꯤ ꯑꯗꯨꯝ ꯅꯝꯃꯒ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯁꯤꯅꯤ 7381 ꯑꯗꯨꯒ ꯁꯤꯗ ꯆꯪꯉꯝ ꯅꯝꯃ ꯌꯦꯡꯉꯣ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯦꯡꯁꯤꯀꯣ ꯐꯜꯀꯣꯟꯁꯦ ꯁꯤꯁꯦ ꯑꯜꯔꯦꯗꯤ ꯄꯦꯠ ID ꯂꯥꯁ ꯇꯧꯕ ꯁꯤꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯤ ꯍꯥꯟꯅ ꯇꯣꯞ ꯑꯞ ꯇꯧꯈ꯭ꯔꯦ ꯁꯤ ꯄꯩꯁꯥꯁꯦ 3,600ꯁꯦ ꯑꯩ ꯍꯥꯟꯅ ꯇꯣꯞ ꯑꯞ ꯇꯧꯈ꯭ꯔꯦꯅ ꯑꯗꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯧꯕ ID ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯈꯤꯕ ꯑꯃ ꯂꯩ ꯑꯗꯨ ꯍꯥꯞꯄ ꯌꯦꯡꯁꯤꯀꯣ ꯌꯨꯖꯔ ID ꯑꯩ ꯊꯤꯒꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯌꯥꯎꯕꯅꯤ ꯑꯩ ꯒꯦꯂꯔꯤꯗ ꯌꯥꯎꯕꯅꯤ ꯑꯩ ꯊꯤꯒꯦꯀꯣ ꯒꯦꯂꯔꯤꯗꯒꯤ ꯀꯗꯥꯏꯗꯅꯣ ꯍꯟꯗꯣꯛꯑꯒꯦ ꯑꯗꯨꯒ ꯒꯦꯂꯔꯤ ꯆꯪꯉꯦ ꯐꯥꯏꯜꯗ ꯑꯗꯨꯒ ꯀꯗꯥꯏ ꯌꯥꯎꯔꯦ ꯁꯤꯗ ꯌꯥꯎꯔꯦ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯇ ꯌꯥꯎꯈꯤꯕꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯇ ꯀꯔꯝꯕꯗꯅꯣ ꯌꯥꯎꯈꯤꯕꯗꯣ ꯁ꯭ꯋꯥꯏꯗꯩ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗꯩꯁꯦ ꯁꯤ ꯅꯠꯇꯦ ꯆꯤꯡꯈꯠꯂꯣ ꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯅꯦ ꯁꯤ ꯆꯨꯝꯃꯦ ꯁꯤꯒꯤ IDꯁꯦ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛ ꯇꯧꯁꯦ IDꯁꯦ ꯑꯩ ꯅꯝꯖꯔꯛꯀꯦꯀꯣ ꯁꯤ IDꯁꯦ ꯑꯩ ꯇꯣꯞ ꯑꯞ ꯇꯧꯗ꯭ꯔꯤꯕ IDꯅꯤ ꯁꯦꯜꯐ ꯇꯣꯞ ꯑꯞ 00 ꯂꯩꯔꯤꯀꯣ IDꯗꯤ ꯁꯦꯝꯃꯕ ꯁꯦꯜꯐ ꯇꯣꯞ ꯑꯞꯁꯦ ꯁꯤꯅ ꯍꯧꯖꯤꯛ ꯆꯪꯉꯁꯤ ꯁꯤꯗ ꯅꯝꯁꯤꯜꯂꯁꯦ FC 17953 ꯑꯣꯏꯕ ꯇꯧꯔꯦ 30 ꯑꯣꯏꯕ ꯇꯧꯕꯅꯦ 31 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 3 ꯁꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯕꯦꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯟꯅ ꯊꯣꯛ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯇꯧꯔꯣꯀꯣ ꯑꯃꯨꯛꯀ ꯅꯝꯒꯦ ꯑꯩ FC ꯌꯦꯡꯉꯨꯒꯦ FC ꯑꯣꯀꯦ ꯌꯦꯡꯉꯁꯤꯀꯣ FC 179533160 ꯁꯤ ꯑꯩꯈꯣই IDꯁꯤ ꯅꯝꯁꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯖꯔ ꯅꯦꯝꯁꯦ ꯊꯛ ꯆꯪꯁꯜꯂꯣ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯑꯩ ꯀꯅꯥꯒꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯗꯤꯇꯦꯜꯗꯣ ꯂꯣꯏ ꯊꯥꯔꯛꯑꯅꯤ ꯁꯤꯗꯒꯤ ꯊꯥꯔꯛꯑꯦꯀꯣ ꯅꯤꯡꯊꯧꯆꯝ ꯄ꯭ꯔꯣꯃꯤꯂꯥ ꯗꯦꯕꯤ ꯃꯍꯥꯛꯀꯤ ꯄꯦꯀꯦꯖꯁꯦ ꯑꯩꯈꯣꯏ ꯄꯦꯀꯦꯖ ꯃꯈꯜ ꯂꯩ ꯄꯦꯀꯦꯖꯇꯣ ꯀꯩꯅꯣꯅꯦ ꯄꯦꯀꯦꯖꯁꯦ 45 ꯍꯥꯏꯁꯤꯅ 3,600ꯇꯨꯅꯦꯕꯀꯣ ꯃꯥꯒꯤ ꯇꯣꯇꯦꯜ ꯀꯣꯏꯜꯁꯦ ꯀꯌꯥꯅꯣ
$45 से coin don't hold the 75 mane aduna yengsi 45 into IT kya da ge yengsi 2600 ne ba asi gi ina top up taw doini top up taw se sai sina di coin de sina doini ba adu ji 90 gi yengsi ba 45 ku tung $90 gi lai ko $90 se ko section ganda tora ni khandoi ko $90 khan kan ko hoji la asida $90 di coin se 144,440 minus using 45 ki katang tauge 45 ai se kya no kan 2600 ki scheme do ne ba 2600 ki scheme sita swantar kan da coin se 720 gumba 720 coin gumba chang ai lei di 2009 gumba lai bane do 720 coin gumba season raga ina si top up taw doine adubu top up tawbagi matang se ai makhata na video ma semjar ke da mayam soidana hena khangbirani hujik ki oira de top up si tawgi roi e-wallet khoigi e-wallet na ko ma yorni ko e-wallet si chang jeng si ko ke yawgeng si dashboard na chang ha dashboard thore aduga e-wallet ta chang jine e-wallet change transfer coin hai transfer coin se transfer to ya to subscribe id ma hang le atiyada pai di ba lupa ma folai chin se